Board of Secondary Education Manipur na lauba High School Living Certificate Examination ngasidagi mahayroi lising kuntra tarit ka chatrit ka tara mga na saruk yado na haukre. Luptara humdoy na ngarang ahingdagi kaukiba pung nifunipan gi General Strike na maram oiraga lamdam asigi mahusagi punsida akaiba piri. Electoral bond singi data sing ECI gi website ta thagalakre donation receiver singi manungda ruling party oiriba BJP makokthongbada leiri. Amasung ahumsuba Northeast Games tha asigi tara nipandagi kulhumdoi faubada pangthoknaba sem saba loikre. Manipur gi team na games asida mai paknaba Chief Minister Biren na yaifa thaujal pikre.